8 August 2016 numit asida Salem Chennai Express train asi RBI Reserve Bank of India gi 342 crore asi police personnel Taragani asina senaduna Salem train station dagi Chennai fawba puraklami train station yoba khudingi paisa sing asi check tawduna purakhibani adubu train asina aroiba panthungpham yorokpa matamdadi train asida hapkhiba 342 crore asigi manungdagi 5.78 crore asi yauramkhide huran khiduna leirami Indian Police amadi agency sing asi su gyan taramkhide matau karamna achenba train asidagi paisa sing asi huran khibano haiba asini adusu police personnel Taragani tonglibani miyoi kharana di masi police personnel sing asigi maraktagi miyoi kharana tawba oiramgani singnei aduga miyoi khara amana train gi management team asina oiramba yai haina singnei adubu agency amadi police sing asina fanakana thirabasu mari makhong amatadi khangba ngamlamkhide sahi ani gi matungda nasagi satellite ki matingdagi huranba sing adu faba ngamkhi huranba sing adu kana aduga matau karamna makhoina achenba train asidagi paisa sing asi huran khibano haibadudi video asi loiba fawa yenglaga khangminasi marup mayambu DAshil 2.0 4Ever gi anoba video asida taramna okchari channel asibu nungsine yengbiriba viewers singi request amadi demand gi matung inna hanagi channel DAshil 2.0 da thagat khiba video ariba kaya ama amuk nauna channel asida pukning loksing oinaba thagat pira o haibadagi video ariba sing adusu thagat chakhibani masida video ariba thagalai haiduna waro bidanaba haijari mayam gi damakta anoba video su leptana share tawjarake Wari asi 8 August 2016 gi matamdagi horokhibani numit asigi numidangi pung mapan taba matamda 342 crore asi box da haplaga RBI gi official singna Salem Chennai Express train asida Chennai fawba puraknaba hotnarame paisa yawba box sing asi train da haplaga solon sinduna sil tawsinki aduga train asida paisa sing asibu senanaba police personnel Taragani su tonglaklami numidangi pung mapalom taba asidagi train asi Salem station dagi thawba horoklami train asina fajana thawba horokpadagi police personnel sing asisu ngaihak potharami makhogi wakhaldasu achenba train asidagi kananabu paisa huran gadoino haina laithoklami ahingi matam oibana police personnel khara amadi tumthakibasu yaure aduga khara amana phone yenglaga phone pairaga wari sanaduna leibasu yaurami pung ani rom tarakpa matam swaida khanghaudana train gi mathak thangba roop asida karigumba posak ama tarakpagi ahobu makhol ama tarami masidagi police sing aduna sat hogalaga mapanda yengthoi aduga amuksu paisa hapaka adugi so adu phakaibra haina su yenglami adubu karisu akaiba yauram khide masidagi police sing adugi wakhalda nungumba tarakpa oiramgani khanduna magi tumfam aduda hanjillaklaga leirami train asigi 7 hours journey gi matung ayuki pung 3 rom taba matam swaida train asi Chennai yauraklami masidagi police officer amadi bank ki official singna paisa hapakpa train adugi so adu hangdoklami thong hek hangdokpaga paisa hapliba train gi bugis asigi mathak rup asi kariguma posak amana hutlaga iho hona leramba asi thengnakhi aduga paisa hapakpa box kharasu ihang hangna taraga lerami masi ubada police officer amadi bank official sing adu aduki matik ngaklami matau karamna achenba train asigi rup mathak thangba saruk asi hutlaga paisa sing asi huran khibano haiba asini masida hena ngaklibadi ka thangnana leriba police personnel Taragani asi fawba amata khanghaudaba asini within 1 hour train dagi 5.78 crore huran khre haiba paw asina India pumba wawa laurami news channel kayada paw asina headline oikhi masing yamlaba police amadi agencies kaya ama Chennai train station asida yausinaраklami mafam aduda leiramba mioi passenger pumba check toromi masida sunatana train asina lakhiba lambi da leiramba station Taragani thoigi CCTV footage su check tokhi adubu mari makhong amata di khangba ngamkhide masida makhoina chingnariba asi train management team asina huran khiba natragana passenger sing asina tawribra natragana paisa sing asibu senanaba leiriba police personnel Taragani asina tawribra haiba asini achenba train amadagi train gi rup asi hutlaga lupa crore manga hena huran khiba haibasi kanana su khaludaba wakhal amani masidagi police personnel Taragani yauna
railway staff, bank staff punna mioi lising ani hena interrogation tauki. Masida sunatana Salem train station dagi Chennai station fawda leiba mioi sing adugi call record data pumba check torami. Aduga chingnaba leiba mioi sing adugi bank account fawda check tauki. Adubu masi fawda huranba sing adugi maring makhong amata khangba ngamlamkhide. Aduga masidagi hena luriba asina paisa sing asi karamba mafamda haibadi karamba location da hura lauribano haiba fawba khangdaba asini. Station dagi hura lauribra natragana lambi da hura lauribra haiba gyan taramkhide. Mataw asumna case asi sahi ani haujin khre. Sahi ani gi matung asida Indian government na US ki NASA contact tawduna 8 August 2016 numid asida train asina satkiba journey adugi satellite image lorami. NASA na pirakhiba satellite image adudagi khangba ngamki madudi Thoudok asi Bridgelam station gi area asida thokhibani haiba asi. Uchinna sinna sahi ani gi matung asida Thoudok asiga mari leinaba kharadi khangba ngamle. Police singdadi masina achoba mateng ama oigadori. Police sing asina amuk hanna Bridgelam station mayada leiriba mioi sing asigi call data pumba thigatpa horami. Numit 8 ni nipani hena call data sing asibu check torba matungda police sing asina number amakhak thengnarami. Police sing asigi wakhalda Thoudok asi misak asina toromba yai haina chingnei. Miyoi asi Mohar Singh Pandi hairiba misak asini. Mahak mamangdasu case kaya amagi jailda hanjin leiruraba misak amani. Misak asina mafam asida leiramba haibasi icham chamba amadi nate. 8 August 2016 gi numidangi matamda mahaki number asidagi miyoi nipalda call hanjin tawkhibagi data su police sing asina thengnarami. Thoudok asi mahakna soitana toromba natragana Thoudok asida mahak chenaramgani haibasi police sing asina confirm tawkhi. Numit humni chupna koichi thiraba matungda Mohar Singh Padi amadi mahaki khongloi nipan asiga punna yum amadagi police singna fakhi. Aduga interrogation toraba matungda Thoudok asi makhoi mapanna tawbani haina masana yazakhi. 342 crore puduna lakriba train asi Salem station dagi di 25,000 volt electricity da chenba train gi engine na chingduna lakpa train ni. Masigi matungda Bridgelam station asi dagi di diesel engine panba train asina amuk makok chingduna purakkhibani. Diesel engine asi sindokhibaga train asigi mathakta electric wire amata leiraroi. Timing asida makhoi mapanna train asigi mathakta kakhatlaga leihaukhibani haidi. Aduga paisa hapliba ka adugi mathakta gas cutter season aduna hutoklaga miyoi ama kumtharaga 5.78 crore asi huran khibani. Adubu masida twist amakhak leiri. Huran basing aduna 8 August 2016 asida 5.78 crore asi huran kharba matung tha ahumuk leiraga 8 November 2016 asida Indian government na hanagi lising ama chapi chawwa chapi asi permanently demonetize tawkhibani. Masina huran basing adugi manakta paisa sing adu season anaba matam yamna fangkhide hairi.